ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1-5 ꯐꯥꯎꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 6ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯄꯥꯏꯅꯦꯄꯜ ꯀ꯭ꯋꯤꯟ ꯀꯣꯟꯇꯦꯁꯠ ꯏꯪ 2022 ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯀꯣꯟꯇꯦꯁꯠ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯀ꯭ꯔꯥꯎꯟ ꯋꯤꯅꯔꯗ ꯀꯦꯁ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ, ꯐꯥꯔꯁꯠ ꯔꯅꯔ ꯑꯞꯇ 50,000, ꯁꯦꯀꯦꯟꯗ ꯔꯅꯔ ꯑꯞꯇ 50,000, ꯁꯕ ꯇꯥꯏꯇꯜꯁ ꯈꯨꯗꯤꯡꯃꯛꯇ 10,000 ꯑꯃꯗꯤ ꯀꯣꯟꯇꯦꯁꯇꯦꯟꯠ ꯈꯨꯗꯤꯡꯃꯛꯇ ꯀꯣꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖꯁꯨ ꯄꯤꯒꯅꯤ ꯀꯣꯟꯇꯦꯁꯠ ꯑꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯒꯗꯕ ꯅꯨꯃꯤꯠꯅ ꯖꯨꯟꯒꯤ ꯇꯥꯡ 22ꯗ ꯑꯟꯗ꯭ꯔꯣꯒꯤ ꯁꯦꯟꯊꯩ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯒꯣꯏ ꯔꯤꯖꯣꯔꯠꯇ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯅꯤ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯊꯝꯕꯥꯜꯅꯨ ꯃꯥꯔꯀꯦꯠ ꯀꯝꯄ꯭ꯂꯦꯛꯁ ꯄꯣꯏꯔꯧꯄꯥꯠ ꯂꯝꯈꯥꯏꯗꯒꯤ ꯀꯣꯟꯇꯦꯁꯠ ꯑꯁꯤꯒꯤ ꯐꯣꯔꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯖꯨꯟꯒꯤ ꯇꯥꯡ 12 ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯃꯈꯥꯗ ꯄꯤꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 7005779929 ꯅꯠꯇ꯭ꯔꯒ 8730942355 ꯀꯣꯟꯇꯦꯁꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ